Good morning. Ngasigi card ki message habete yeminarse ko. Ngasi se numaijing numit ko numaijing numit ki set ka daba color hairagadi pink set pe maroon gumba set pe ko dress ta hairagana haidi lucky color gumba main hairagadi ko numit ki matungina pink or maroon andamai set pi ko ando hambada ko ye card ki message yengase ko. Lagi ketang ko. One, two, three. Sile koi card home se ko card home se aham bakhan basina kai no hai kan se da akhoi gi imana bagumba kai gumba punba yai ko haidi khoi gi ai gi kai no haidi hana like the minara ko kholopa adugumba daina thengna ba khotpa adumba lei ko aduga tang sunata na ko haidi mina mateng gumba lakpa daina pibirakpa aduga aina su pang ba hai tar ko mina pirakpa duna makala moga aina su mingon da piba gift receive ko ba smaina oina oeba ngasi gi oina haira agadi ko aduga mathangge se ko mathangge se na amuk keno tawe e chup so chena hai se ko haidi awa ana mayam se loina leita bagumba hai tare ko haidi numit ki oni amne loin leita ba na ga haira ga di dum ngasi gi oina haira ga di phaba aduga aingonda sida so mu aphaba lakwa di oeba aphaba lakwa aduga kitang amaka thang thole na ko thang haibada mo inyang chembada kitang ga tatlauna ka aga so idana ko adum bada kitang care lobbi ba hai tare ko sida thang gumba kai gumba tholai se ko aduga ahum subase ko ahum subase yengjen ba yame ko mi se ko mi se adum aingonda hai tare ko aingonda yengjen ba aingonda kalakpa khopa mi se adum lai ko aduduna haidi adum ba mayam du da yinga thokna ba ishana hai tare ko haidi ishana ai gi aura se hai ta strong ohen ba hai tare ko ai gi aura strong ohen ge haraga di kamaina taw batai haidi wakhal apha ba khan batai ba haidi phataba energy ke ka hai tare kai leina ko haidi mahai kai na har se ne mahai ga har se ba mahai se taseng nati haidi leiba pot natte ba ngasai gi mi du gi magi kai no du na energy na traga magi aura du na yamna solaga di adum mi da chang kani ba just adu di tharak ngasai gi tharak toy pot to haidi manin ne lak toy da adu ai wakhan se da hai tar ko ai wakhan se da haidi moina toksala amani tora ani haiba gi adu gi akiba do leiraga di adum mi da di yam thuna adumaina hai tar ko so mayam se haidi pan bagum bo oibo adu kem thawa sa tha mi da di ko haidi mai maranga di kem chang oiba adu na isai thanda ko haidi ai ke no se yam na kalan ba mayam darkar roiba aura strong ohen ge kain haraga den haido cleansing gumba se yam tawon haibado cleansing tawraga isa se da haidi cleanse to gi matam da ai wakhanda khan doina ba ai do loina ma strong oire ko aingon da phataw di changa roi ko samna haibada black tourmaline co kain haina na black tourmaline se nungjem ko sigi nungje orak toine ko black machu haraga di phataba de ngak thop poidoina ko sigi black tourmaline gi bracelet kumba kai gumba cbi ko haidi yengsan ba khochan am yamaga di black tourmaline gumba se cbi tiger eye cbi ko adumaina hai tare ko wakhanda hai tare atugi bracelet ma kai ma sigraga so ngak thok pagi hai tare ko aduda phna ma di yawrabuni ko aduga isai wakhanda su le na ko ai do siraga di ngak thok ani hai bagi ko aduga mana mu hari chaba thapa je ketang chekselu ko sigi ahum suba sigi oina hairaga di ko ado timing a phabasina sigi se ayuk ki pung 8 ka minute ani dagina pung 13 ga minute 16 phawum leire adagi ung 12 ga minute 53 daina ani ga minute 12 phawum leire adagi 5 ga minute 35 daina nungdangi pung 8 ga minute 53 phawum leire adagi 12 ga minute 58 dagina ani ga minute 18 phawba aduga nongalam dagina 3 ga minute 1 dagina 5 ga minute 19 phawba sisina khoi afaba timing ngasigi ko adu sidalere mayam ngasigi daily tarot card reading se ko thank you